ꯊꯣꯡꯖꯤꯟꯗꯒꯤ ꯑꯗꯨꯝꯅ ꯌꯦꯡꯉꯝꯃꯒ ꯃꯦꯙꯥꯗꯣ ꯀꯣꯐꯤ ꯊꯛꯁꯤ ꯏꯕꯨꯡꯉꯣ ꯃꯃꯥ ꯆꯥꯅꯕ ꯑꯃ ꯌꯥꯎꯕꯤꯔꯛꯑꯣ ꯌꯥꯗ꯭ꯔꯣ ꯅꯣꯠꯁꯨ ꯂꯣꯏꯅꯃꯛ ꯖꯦꯔꯣꯛꯁ ꯇꯧꯔꯒ ꯄꯨꯕꯤꯔꯛꯑꯦ ꯌꯥꯝꯕꯨꯡꯅ ꯑꯩꯅ ꯑꯐꯕꯒꯅꯦ ꯊꯕꯛ ꯂꯣꯏ ꯀꯣꯝꯃꯗꯣꯏꯅꯦ ꯅꯠꯇ꯭ꯔꯗꯤ ꯁꯤꯡꯒꯠꯄꯗ ꯑꯋꯥꯕ ꯑꯣꯏꯗꯣꯏꯅꯤ ꯌꯥꯔꯅꯤꯗ ꯆꯥꯅꯕ ꯁꯦꯝꯕꯤꯔꯨꯔꯅꯨ ꯏꯃꯥ ꯑꯃꯅ ꯁꯦꯝꯃꯨ ꯍꯥꯏ ꯑꯃꯅ ꯁꯦꯝꯅꯨ ꯍꯥꯏ ꯀꯔꯝꯕꯅ ꯍꯥꯏꯕ ꯏꯟꯒꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯔꯥꯛꯄ ꯑꯩꯒꯤ ꯋꯥ ꯑꯣꯏꯅ ꯇꯥꯕꯤꯔꯣ ꯃꯃꯥ ꯁꯨꯝ ꯐꯝꯕꯤꯌꯨ ꯊꯕꯛ ꯑꯔꯨꯕ ꯂꯩꯇ꯭ꯔꯗꯤ ꯄꯥꯕꯨꯡꯁꯨ ꯂꯩꯕ ꯎꯗꯦ ꯂꯩꯇ ꯃꯥꯜꯂꯦ ꯑꯣ ꯊꯤꯀꯥꯗꯥꯔꯅꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯇꯦ ꯍꯜꯂꯛꯂꯁꯨ ꯍꯣꯝꯗ ꯑꯃꯨꯛ ꯆꯪꯉꯝꯗꯣꯏ ꯊꯕꯛ ꯆꯤꯟꯗꯅꯇ ꯂꯩ ꯌꯨꯝꯒꯤ ꯋꯥꯔꯤ ꯁꯥꯕꯒꯅꯦ ꯐꯪꯕ ꯖꯥꯠ ꯅꯠꯇꯦꯗ ꯅꯨꯄꯥ ꯊꯣꯛꯄ ꯊꯕꯛꯅꯦ ꯍꯥꯏꯅꯤꯡꯉꯦ ꯑꯩꯗꯤ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯔꯝꯕꯒꯤ ꯇꯧꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯇꯧꯔꯅꯤ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛꯇꯗꯤ ꯄꯩꯁꯥ ꯂꯩꯔꯗꯤ ꯁꯪꯒ ꯂꯩ ꯁꯪꯒ ꯂꯩꯔꯗꯤ ꯏꯖꯠꯁꯨ ꯂꯩꯌꯦꯅ ꯍꯥꯏꯗꯨꯅꯤ ꯑꯗꯨꯁꯨ ꯑꯆꯨꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯄꯥꯕꯨꯡꯒꯤ ꯊꯕꯛꯁꯤꯗꯤꯅꯦ ꯌꯥꯁꯤꯟꯅꯕ ꯑꯃ ꯌꯥꯎꯔꯤ ꯃꯍꯤꯗꯤ ꯃꯍꯤꯅꯤ ꯍꯥꯏꯔꯒꯅꯦ ꯏꯁꯤꯡꯒ ꯊꯥꯎꯒ ꯇꯤꯟꯅꯕ ꯌꯥꯗꯦ ꯑꯗꯨꯅꯤ ꯃꯃꯥ ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯅꯣ ꯊꯕꯛ ꯇꯧꯔꯤꯕ ꯑꯅꯤꯃꯛ ꯃꯌꯥꯝꯒꯤꯅꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯀꯥꯟꯅꯍꯧꯅꯕ ꯆꯤꯟꯗ ꯍꯥꯏꯕ ꯊꯤꯀꯥꯗꯥꯔ ꯍꯥꯏꯕꯃꯛꯇꯕꯨ ꯀꯔꯤ ꯑꯐꯕꯅꯣ ꯃꯤꯒꯤ ꯄꯩꯁꯥ ꯃꯨꯟꯕ ꯗꯥꯀꯨ ꯗꯔꯥꯡ ꯑꯣꯏꯅ ꯍꯦꯛꯇ ꯎꯈꯤꯗꯣꯏꯅꯤ ꯑꯗꯨꯒ ꯍꯣꯝꯁꯤꯅ ꯀꯠꯊꯣꯛꯂꯤꯕꯅꯤ ꯃꯌꯥꯝꯗ ꯑꯁꯤꯅ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯑꯩꯒꯁꯦ ꯈꯔꯗꯤ ꯆꯥꯟꯅꯕ ꯃꯥꯜꯂꯦ ꯗꯥꯏꯔꯦꯛꯇꯔ ꯑꯃꯒ ꯏꯟꯖꯤꯅꯤꯌꯔ ꯑꯃꯒ ꯄꯨꯜꯂꯕꯅꯤꯅ ꯗꯤꯃꯥꯟꯗꯤ ꯐꯖꯔꯝꯃꯅꯤꯗꯣ ꯏꯕꯨꯡꯉꯣ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯅꯤ ꯍꯦꯛꯇ ꯍꯥꯏꯗꯣꯏꯅꯤ ꯑꯗꯨ ꯌꯥꯗ꯭ꯔꯒꯅ ꯍꯥꯠꯀꯦꯒ ꯇꯨꯞꯀꯦꯒ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯏꯃꯥ ꯇꯥꯟꯖꯥꯗꯤ ꯆꯥꯗꯦ ꯏꯃꯥ ꯋꯥꯐꯝ ꯑꯝꯇ ꯍꯧꯗꯣꯛꯆꯒꯦꯗꯅ ꯑꯃꯨꯛ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯤꯅ ꯇꯥꯅꯤꯡꯗꯦꯀꯣ ꯃꯃꯥ ꯍꯥꯏ ꯅꯪ ꯈꯪꯕꯅꯦ ꯇꯨꯃꯤꯟ ꯂꯩꯌꯣ ꯑꯉꯥꯡꯅ ꯈꯪꯅꯤꯡꯕ ꯑꯃꯗꯅꯦ ꯑꯩꯅ ꯍꯪꯗꯣꯏꯁꯦ ꯍꯥꯏꯕꯤꯌꯨ ꯌꯥꯅꯤꯌꯦ ꯏꯃꯥ ꯑꯩꯈꯣꯏ ꯃꯟꯖꯨ ꯅꯕꯥꯅꯤ ꯀꯨꯏꯅ ꯈꯪꯅꯔꯝꯃꯤ ꯍꯥꯏꯗꯅ ꯑꯗꯨ ꯀꯃꯥꯏꯅ ꯀꯥꯏꯅꯔꯤꯅꯣ ꯃꯥꯅ ꯀꯔꯝꯕ ꯅꯥꯔꯣꯜꯗꯒꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗꯨꯒ ꯀꯦꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯩꯁꯦ ꯃꯌꯥꯝꯒ ꯈꯔ ꯃꯥꯟꯅꯗꯦ ꯑꯃꯨꯛꯅ ꯁꯥꯎꯈꯤꯕ ꯈꯪꯍꯧꯗꯦ ꯑꯃꯨꯛꯅ ꯄꯤ ꯅꯣꯒꯜ ꯀꯩꯁꯨ ꯅꯠꯇ꯭ꯔꯒꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯏ ꯃꯔꯝ ꯂꯩꯇꯅꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯗ ꯃꯥꯅ ꯑꯩꯕꯨ ꯀꯣꯛ ꯆꯥꯛꯏ ꯀꯣꯛꯀꯤ ꯗꯣꯛꯇꯔ ꯑꯃ ꯌꯦꯡꯍꯧꯔꯣꯅ ꯇꯠꯇꯅ ꯍꯥꯏꯕꯤ ꯍꯩꯃꯥ ꯃꯥꯗꯤ ꯌꯥꯝ ꯉꯝꯃꯤꯅ ꯌꯥꯔꯦꯕ ꯅꯣꯏ ꯋꯥꯔꯤꯗꯣ ꯇꯣꯛꯑꯣꯕ ꯌꯥꯝꯕ ꯀꯣꯐꯤ ꯏꯪꯈꯤꯅꯤꯌꯦ ꯊꯛꯆꯤꯜꯂꯣ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯐꯔꯛ ꯌꯥꯝ ꯇꯥꯕꯅꯦ ꯃꯥꯒꯤ ꯑꯁꯤꯗꯅꯤ ꯄꯄꯥꯒ ꯑꯃꯨꯛ ꯄꯩꯅꯩꯁꯦ ꯈꯪꯅꯤꯡꯕꯒꯤ ꯍꯪꯕꯅꯤ ꯀꯩ ꯀꯥꯏꯒꯦ ꯁꯤꯕꯣ ꯀꯦ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯁꯨ ꯁꯥꯎꯔꯒ ꯐꯥꯊꯕꯤ ꯉꯝꯗꯕꯤ ꯈꯔ ꯇꯧꯏ ꯑꯗꯣ ꯑꯩꯅ ꯇꯥꯕꯗꯗꯤ ꯅꯨꯄꯥꯗꯣ ꯃꯈꯣꯏ ꯃꯃꯥꯅ ꯄꯨꯁꯤꯜꯂꯛꯄꯅꯦꯅ ꯍꯥꯏ ꯃꯥꯅ ꯑꯦꯡꯒꯦꯖ ꯇꯧꯔꯦ ꯇꯝꯃꯛꯄꯗ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯑꯗꯨꯒ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯊꯥꯖꯩ ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯎꯪꯕꯤ ꯀꯞꯄꯤ ꯇꯧꯕꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯥꯎꯅꯤꯡꯗꯅ ꯃꯥꯅ ꯂꯩꯕ ꯃꯐꯝ ꯆꯠꯇꯅ ꯑꯩꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯒꯤꯅꯤ ꯀꯣꯛ ꯆꯥꯛꯄ ꯍꯦꯟꯖꯤꯜꯂꯦꯅ ꯍꯥꯏꯔꯛꯑꯦ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ ꯅꯈꯣꯏ ꯂꯩꯀꯥꯏ ꯃꯤꯅꯁꯨꯅꯦ ꯄꯥꯎ ꯈꯔꯗꯤ ꯇꯝꯁꯤꯟꯕ ꯃꯥꯜꯂꯦ ꯃꯤ ꯆꯞ ꯆꯥꯕꯤ ꯀꯅꯥꯅꯣꯗꯤ ꯈꯪꯗꯦ ꯑꯗꯣ ꯇꯝꯗꯤ ꯇꯝꯃꯦ ꯍꯣꯏ ꯊꯥꯖꯩ ꯑꯗꯨꯃꯗꯤ ꯇꯁꯦꯡꯕꯗꯤ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ ꯌꯥꯝꯃꯦꯅ ꯂꯩꯖꯔꯤꯁꯦ ꯄꯥꯕꯨꯡꯒꯤ ꯃꯤꯠꯇꯗꯤ ꯑꯄꯤꯛꯄ ꯑꯉꯥꯡꯒꯨꯝꯅ ꯎꯔꯤꯕꯅꯤ ꯃꯄꯥꯅ ꯃꯆꯥ ꯋꯥꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯃꯇꯝ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯏꯕꯥꯅꯤꯗꯁꯨ ꯂꯩꯕꯅꯤ ꯑꯩꯅ ꯐꯠꯇꯕ ꯑꯃ ꯇꯧꯔꯗꯤ ꯃꯃꯥ ꯂꯩꯗꯅ ꯃꯉꯣꯟꯗ ꯇꯥꯏꯅꯅꯤꯁꯨ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯨꯂꯞꯅ ꯍꯩꯊꯔꯛꯀꯗꯣꯏꯁꯦ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯐꯨꯕꯁꯨ ꯌꯥꯎꯏ ꯂꯩꯀꯥꯏꯁꯨ ꯑꯗꯨꯝ ꯈꯪꯕꯅꯦ ꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯑꯩꯕꯨ ꯂꯥꯟꯅ ꯁꯤꯒꯤ ꯃꯔꯝꯗꯁꯨ ꯄꯥꯎꯊꯣꯛꯄꯤꯕ꯭ꯔꯥ ꯈꯜꯂꯦ ꯌꯥꯝꯕ ꯀꯩꯗꯧꯔꯦ ꯀꯞꯄꯕ꯭ꯔꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯐꯔꯦ ꯑꯩ ꯍꯜꯂꯒꯦ ꯅꯥꯕ ꯐꯔꯨꯀꯣ ꯅꯪ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯀꯥꯔꯟ ꯌꯥꯝ ꯇꯥꯏꯌꯦ ꯑꯩꯅ ꯀꯩꯝꯇ ꯍꯪꯒꯅꯨ ꯍꯥꯏꯗ꯭ꯔꯣ ꯃꯤꯒꯤ ꯄꯨꯟꯁꯤꯅꯤ ꯈꯪꯅꯤꯡꯉꯒ ꯅꯁꯥꯅ ꯂꯣꯏꯅꯔꯒ ꯈꯪꯖꯧꯋꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯑꯣꯟꯁꯤꯜꯂꯦ ꯌꯥꯝꯕ ꯁꯤꯡꯖꯨ ꯆꯥꯒꯦꯔꯥ ꯅꯍꯥꯟꯃꯨꯛꯀꯤ ꯍꯣꯇꯦꯜꯗꯨꯗ ꯄꯤꯖꯒꯦ ꯊꯔꯣꯏ ꯀꯥꯡꯉꯧꯁꯨ ꯂꯩꯔꯝꯃꯅꯤ ꯄꯥꯛꯅꯝꯁꯨ ꯇꯧꯔꯦꯅ ꯍꯥꯏꯕꯅꯦ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯝꯕ ꯈꯛꯇꯅꯤ ꯊꯕꯛꯅ ꯁꯥꯈꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯃꯆꯦꯜꯗꯨꯅ ꯉꯁꯤꯗꯤ ꯃꯃꯥ ꯍꯥꯏꯅ ꯄꯟꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯏꯍꯧꯔꯛꯇꯅꯕ ꯃꯩꯔꯥꯕ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯩ ꯃꯥꯒꯤ ꯃꯇꯧꯗꯣ ꯊꯣꯏꯕꯤꯁꯅꯥꯅ ꯈꯪꯕ ꯃꯥꯜꯂꯤ ꯆꯠꯀꯦ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯃꯈꯥ ꯁꯥꯗꯣꯏ ꯇꯧꯏ ꯃꯃꯥ ꯀꯣꯛ ꯂꯩꯕꯤꯔꯣꯆꯣ ꯁꯣꯏꯕꯨꯝꯒ ꯑꯂꯨꯒꯅꯦ ꯑꯗꯨꯒ ꯉꯥ ꯃꯀꯣꯛꯀ ꯉꯧꯕꯗꯣ ꯌꯥꯝꯕꯨꯡ ꯌꯥꯝ ꯍꯥꯎꯅ ꯆꯥꯕꯅꯦꯕ ꯑꯗꯨꯗꯣ ꯄꯤꯖꯈꯤꯁꯦꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅꯤ ꯊꯣꯛꯑꯒꯦ ꯌꯥꯔꯦꯁꯦ ꯅꯨꯡꯁꯤꯠ ꯐꯨꯔꯒꯅꯦ ꯑꯃꯨꯛ ꯍꯦꯟꯖꯤꯜꯂꯒ ꯅꯄꯥꯒꯤ ꯈꯣꯟꯊꯤ ꯆꯥꯕ ꯉꯝꯃꯔꯣꯏ ꯏꯔꯥꯡꯒ ꯇꯧꯕꯤꯔꯅꯨ
ꯑꯩ ꯂꯩꯕꯤꯔꯛꯑꯒꯦ ꯑꯔꯩꯕ ꯑꯃ ꯉꯁꯤ ꯂꯣꯏꯅ ꯄꯤꯖꯗ꯭ꯔꯁꯨꯅꯦ ꯍꯌꯦꯡ ꯑꯃꯨꯛ ꯄꯤꯖꯁꯦ ꯌꯥꯔꯅꯤꯗ ꯏꯃꯥ ꯑꯁ ꯌꯥꯕꯒ ꯌꯥꯔꯣꯏ ꯄꯤꯖꯗꯣꯏꯅꯦ ꯆꯥꯗꯕꯁꯨ ꯌꯥꯔꯣꯏ ꯃꯃꯥ ꯀꯨꯏꯔꯛꯀꯅꯨꯀꯣ ꯍꯣꯏ 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 ꯑꯄꯣꯛꯄꯤ ꯏꯃꯥꯗꯅ ꯏꯃꯥ ꯀꯧꯕ ꯌꯥꯕ꯭ꯔꯣ ꯌꯥꯝꯕꯣ ꯌꯥꯝꯕꯨꯡꯒꯤ ꯅꯦꯅꯦꯁꯤ ꯂꯩ ꯍꯥꯏꯗꯨꯗꯤ ꯈꯪꯍꯧꯗꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯃꯃꯥꯅ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯈ꯭ꯔꯒꯦ ꯑꯩ ꯂꯥꯟ ꯇꯧꯒꯦꯕ ꯅꯈꯣꯏ ꯃꯃꯥꯅ ꯀꯩꯁꯨ ꯂꯥꯟꯗꯦꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯉꯁꯤꯗꯤ ꯑꯩ ꯄꯣꯛꯄꯗ ꯃꯃꯥ ꯂꯩꯈꯤꯗꯕꯅꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯑꯅꯤꯗ ꯂꯩ ꯍꯥꯏꯔꯒ ꯑꯩꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯃꯥ ꯃꯁꯛ ꯈꯪꯍꯧꯗꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯅꯦꯅꯦꯁꯤꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝ ꯂꯧꯔꯛꯏ ꯃꯥꯅꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯁꯦꯝꯕꯤꯕꯅꯤ ꯉꯝꯅꯕꯅꯦ ꯄꯥꯕꯨꯡꯒ ꯅꯦꯅꯦꯁꯤꯅ ꯍꯣꯠꯅꯔꯛꯏꯁꯤꯗꯤ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯣꯕ ꯑꯩꯒꯤꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯅꯤ ꯃꯥꯅ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯗ ꯑꯃꯨꯛꯁꯨ ꯈꯜꯂꯤꯕꯅꯤ ꯅꯨꯄꯥ ꯊꯣꯛꯄ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯅꯈꯣꯏ ꯆꯦꯗꯤ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯑꯩ ꯅꯨꯄꯥ ꯊꯣꯛꯇꯦ ꯍꯥꯏꯕꯅꯤ ꯏꯁ ꯃꯥꯒꯤ ꯒꯨꯂꯤ ꯌꯣꯟꯕꯗꯨꯗꯤ ꯌꯥꯝ ꯊꯣꯛꯄꯗꯧꯅ ꯅꯨꯄꯥꯅꯤ ꯀꯥꯏꯅꯒ ꯑꯗꯨꯕꯨ ꯌꯨꯝ ꯄꯥꯟꯃꯤꯟꯅꯅꯤ ꯀꯥꯏꯅ ꯃꯆꯥꯅꯨꯄꯤꯒꯤ ꯈꯜꯂꯤꯕꯗꯨꯁꯨ ꯑꯉꯛꯄꯅꯤ ꯑꯩꯅ ꯍꯥꯏꯔꯨꯔꯗꯤ ꯑꯪꯒꯨꯔ ꯁꯤꯜꯂꯦꯅ ꯍꯥꯏꯔꯛꯑꯗꯧꯅꯤ ꯏ ꯀꯩꯗꯧ ꯍꯥꯏꯗꯣꯏꯕ ꯊꯥꯏꯅꯗꯕꯨ ꯑꯪꯒꯨꯔ ꯆꯥ ꯐꯪꯗꯕꯒꯤ ꯁꯤꯜꯂꯦ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯇꯗꯤ ꯆꯥꯕ ꯂꯣꯏꯔꯒ ꯁꯤꯜꯂꯤ ꯊꯨꯝꯃꯦꯅ ꯍꯥꯏꯅꯔꯕꯅꯤ ꯂꯝꯍꯨꯏꯕꯨ ꯃꯔꯣꯜ ꯊꯣꯛꯄ꯭ꯔꯣ ꯇꯥꯏꯕꯪ ꯃꯤꯅ ꯊꯝꯂꯝꯕ ꯄꯥꯎꯔꯧ ꯅꯠꯇ꯭ꯔꯣ ꯀꯅꯥꯒꯤ ꯂꯝꯍꯨꯏꯅ ꯃꯔꯣꯜ ꯂꯣꯟꯗꯅ ꯑꯪꯒꯨꯔ ꯁꯤꯜꯂꯦꯅ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝꯕꯣ ꯃꯇꯝꯗꯨꯒꯤ ꯃꯤꯅꯅꯦ ꯆꯠꯅꯔꯅꯤꯅ ꯈꯜꯂꯒ ꯄꯤꯔꯝꯕ ꯄ꯭ꯔꯃꯥꯟ ꯍꯧꯖꯤꯛꯇꯗꯤ ꯃꯗꯨ ꯆꯠꯅꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯕ ꯊꯥ ꯐꯥꯎꯕ ꯂꯥꯠꯅꯔꯝꯃꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯃꯤꯗꯤ ꯂꯩꯕꯥꯛꯇꯣ ꯀꯥꯗꯅ ꯌꯧꯅꯔꯨꯔꯦ ꯑꯑꯣꯟꯕꯁꯦ ꯑꯗꯨꯝ ꯂꯥꯛꯀꯗꯣꯏꯅꯤ ꯑꯪꯒꯨꯔꯕꯨ ꯑꯗꯨꯝ ꯁꯤꯟꯕ ꯌꯥꯕ꯭ꯔꯣ ꯂꯝꯍꯨꯏꯅ ꯑꯪꯒꯨꯔꯗꯨ ꯇꯣꯛꯈ꯭ꯔꯣ ꯁꯦꯝ ꯀꯣꯝꯂꯥ ꯐꯥꯎꯕ ꯆꯥꯔꯝꯂꯨꯏ ꯁꯤꯗꯤ ꯃꯤ ꯑꯃꯒꯤ ꯗꯥꯏꯂꯣꯛ ꯅꯤꯡꯁꯤꯡꯉꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯔꯛꯑꯣ ꯃꯤꯅꯔꯚꯥꯒ ꯂꯣꯌꯥꯒꯅ ꯏꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯇꯧꯉꯝꯕꯤꯗ ꯔꯥꯙꯥꯗꯣ ꯀꯦꯝ ꯅꯠꯇꯦ ꯀ꯭ꯔꯤꯁꯅꯒꯤ ꯗꯥꯔꯂꯣ ꯑꯣꯏꯔꯝꯕꯒꯤ ꯃꯌꯥꯝꯅ ꯈꯪꯅꯕꯅꯦꯅ ꯍꯥꯏꯕꯗꯣ ꯅꯣꯏ ꯆꯦꯁꯨ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯕꯒꯤ ꯃꯌꯥꯝꯅ ꯈꯪꯅꯕꯅꯤ ꯑꯗꯨꯗꯤ ꯂꯣꯌꯥꯒꯤꯅꯦ ꯃꯤꯅꯔꯚꯥꯒꯤꯗꯤ ꯋꯦꯠ ꯇꯧꯔꯣ ꯋꯥꯆ ꯇꯧꯅꯕ ꯁꯤ ꯌꯥꯝ ꯐꯖꯕꯅꯤ ꯆꯦꯅ ꯑꯃꯨꯛ ꯍꯜꯂꯛꯅꯕ ꯋꯦꯠ ꯇꯧꯔꯣ ꯋꯥꯆ ꯇꯧꯅꯕ ꯌꯥꯝꯕꯨꯡꯁꯨ ꯑꯩ ꯃꯥꯒꯤ ꯋꯥ ꯇꯥꯅꯤꯡꯗ꯭ꯔꯦꯗ ꯅꯨꯡꯁꯤꯗꯕꯩ ꯅꯠꯇꯦ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯈ꯭ꯔꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯗꯣꯛꯇꯔ ꯃꯇꯣꯝꯇ ꯑꯣꯏꯔꯁꯨ ꯑꯩ ꯃꯉꯣꯟꯗ ꯌꯦꯡꯗꯅ ꯑꯗꯨꯝ ꯁꯤꯈꯤꯅꯤ ꯍꯣꯏꯅꯦ ꯌꯦꯡꯉꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯒꯦꯕ ꯑꯗꯣ ꯃꯤꯗꯤ ꯒꯥꯏꯅꯤꯒꯤ ꯗꯣꯛꯇꯔꯗꯨꯗ ꯌꯥꯝꯕꯨꯡꯗꯤ ꯀꯩꯒꯤ ꯌꯦꯡꯗꯣꯏꯕ ꯅꯨꯄꯤ ꯈꯛꯇ ꯌꯦꯡꯗꯧꯗꯨꯗ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯌꯥꯝꯕꯨꯡ ꯅꯪ ꯋꯥꯁꯦ ꯑꯁ ꯆꯨꯝꯃꯤꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯅꯨꯄꯤꯗꯨ ꯌꯦꯡꯍꯜꯂꯣꯏ ꯀꯩꯁꯨ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯍꯩꯅ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯍꯜꯂꯤ ꯃꯤꯀꯨꯞ ꯈꯔꯗꯤ ꯃꯩꯔꯥꯕꯁꯨ ꯀꯔꯣꯝꯗꯒꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯍꯩꯅꯣ ꯚꯥꯞ ꯇꯥꯍꯧꯗꯦ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯦ ꯂꯥꯛꯇꯦꯍꯦ ꯉꯥꯏꯕꯁꯦ ꯌꯥꯝ ꯋꯥꯕꯅꯤ ꯀꯅꯥ ꯉꯥꯏꯔꯒꯦ ꯍꯥꯏꯁꯦ ꯉꯥꯏꯔꯤꯕꯅꯤ ꯑꯩꯁꯨ ꯃꯌꯥꯝꯗꯧꯅ ꯑꯗꯣ ꯑꯩ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯋꯥꯈꯜꯁꯦ ꯅꯪ ꯊꯦꯡꯅꯕꯗꯒꯤ ꯑꯋꯥꯕꯁꯨ ꯂꯣꯏ ꯀꯣꯏ ꯑꯋꯥꯕ ꯊꯥꯐꯝꯔꯣ ꯅꯠꯇꯦꯕ ꯑꯗꯨꯃꯥꯏꯅ ꯈꯟꯅ ꯅꯨꯡꯉꯥꯏꯇꯦ ꯐꯥꯒꯤ ꯇꯧꯅꯤꯗ ꯅꯪ ꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯇꯥꯅꯤꯀꯣ ꯃꯈꯥ ꯁꯝꯊꯕꯅꯦꯅ ꯈꯜꯂꯣ ꯇꯟꯖꯥ ꯆꯥꯗꯦ ꯀꯩꯗꯧꯉꯩ ꯆꯥꯅꯤ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯃꯟꯖꯨꯒ ꯃꯦꯙꯥꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯃꯟꯖꯨꯗꯤ ꯃꯩꯔꯥꯕ ꯎꯕꯗ ꯍꯔꯥꯎꯒꯨꯝꯁꯨ ꯇꯧꯔꯛꯂꯤ ꯃꯩꯔꯥꯕꯗꯤ ꯁꯥꯎꯅꯤꯡꯕꯅ ꯅꯣꯛꯄ ꯐꯥꯎ ꯅꯣꯛꯅꯤꯡꯗꯦ ꯐꯨꯛ ꯍꯧꯒꯠꯀꯦ ꯇꯧꯏ ꯃꯦꯙꯥꯅ ꯏꯕꯨꯡꯉꯣ ꯃꯃꯥꯅꯦ ꯆꯥꯅꯕꯁꯦ ꯑꯃꯨꯛꯇ ꯁꯦꯝꯃꯨꯈꯤꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯀꯨꯏꯔꯣꯏꯌꯦ ꯌꯥꯝ ꯊꯥꯖꯗꯅ ꯃꯐꯝꯁꯤꯗ ꯅꯪ ꯂꯥꯛꯅꯤ ꯈꯪꯉꯝꯃꯗꯤ ꯑꯩ ꯂꯥꯛꯑꯝꯃꯣꯏꯗꯕꯅꯤ ꯌꯥꯝ ꯁꯥꯎꯔ ꯃꯥꯜꯂꯦꯗ ꯌꯥꯝꯕꯨꯡꯁꯦ ꯉꯁꯥꯏ ꯅꯨꯄꯤ ꯑꯃꯁꯨ ꯄꯨꯔꯒ ꯆꯠꯈꯤ ꯌꯥꯝ ꯊꯥꯖꯗꯦ ꯌꯥꯝ ꯍꯣꯡꯉꯝꯃꯤ ꯑꯩꯒꯤꯗꯃꯛ ꯂꯦꯞꯂꯅꯤ ꯇꯠꯇꯅ ꯍꯥꯏꯔꯝꯕ ꯃꯤꯅ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯍꯦꯟꯖꯤꯜꯂꯝꯕꯁꯦ ꯑꯩ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯅꯤꯡꯗꯦ ꯃꯃꯥ ꯂꯩꯌꯦ ꯅꯕꯥꯅꯤ ꯈꯠꯅꯩꯗꯣ ꯀꯩꯒꯤꯅꯣ ꯇꯥꯔꯒ ꯐꯖꯕ ꯋꯥꯐꯝꯁꯨ ꯅꯠꯇꯦ ꯐꯖꯅ ꯉꯥꯡꯅꯣ ꯑꯩ ꯊꯣꯛꯑꯁꯨ ꯊꯣꯛꯈꯤꯒꯦ ꯃꯃꯥ ꯆꯪꯍꯜꯂꯛꯑꯣꯏꯒꯦ ꯑꯥꯔ.ꯀꯦ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯏ ꯅꯪ ꯃꯐꯝ ꯑꯝꯇꯗ ꯆꯠꯄ ꯌꯥꯔꯣꯏ ꯁꯤꯗ ꯁꯨꯝ ꯐꯝ ꯑꯩ ꯀꯅꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯅꯪꯒ ꯅꯈꯣꯏ ꯏꯃꯨꯡꯒ ꯅꯠꯇꯅ ꯑꯣ ꯏꯀꯥꯏꯕ ꯄꯤꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯃꯐꯝꯁꯦ ꯏꯌꯨꯝꯒꯨꯝꯕꯅꯤ ꯏꯅꯦꯒꯤ ꯁꯪꯒꯥꯏꯅꯤ ꯏꯅꯦꯒꯤ ꯑꯣꯍꯣ ꯅꯕꯥꯅꯤ ꯈꯠꯅꯅꯨ ꯍꯥꯏꯔꯒ ꯈꯟꯅꯕ ꯅꯠꯇꯦ ꯑꯩ ꯆꯠꯂꯒꯦ ꯊꯣꯏꯕꯤ ꯀꯥꯏꯅ ꯉꯝꯕꯨ ꯉꯝꯃꯤꯅꯦ ꯑꯩ ꯀꯣꯏꯔꯝꯃꯒ ꯏꯅꯥꯎꯄꯤꯗ ꯐꯠ ꯑꯣꯟꯁꯤꯜꯂꯤꯕ ꯍꯥꯏꯗꯨꯔꯣ ꯅꯪꯅ ꯉꯁꯥꯏ ꯅꯨꯄꯤ ꯄꯨꯈꯤꯕꯗꯨꯁꯨ ꯏꯅꯥꯎꯄꯤꯅ ꯂꯣꯏ ꯈꯪꯉꯕꯅꯤ ꯅꯨꯄꯤ ꯍꯥꯏꯕ ꯈꯪꯗꯕ ꯁꯥꯔꯅꯨ
ꯃꯈꯜ ꯃꯈꯜ ꯀꯣꯏꯅꯤꯡꯕꯁꯦ ꯅꯨꯄꯥ ꯅꯈꯣꯏꯒꯤ ꯍꯧꯅꯁꯥ ꯑꯣꯏꯔꯃꯥꯜꯂꯦ ꯑꯩꯗꯤ ꯅꯪꯁꯦ ꯀꯣꯛ ꯆꯥꯛꯄꯅꯦꯅ ꯈꯜꯂꯨꯕꯅꯤ ꯆꯥꯛꯁꯤꯟꯅꯕ ꯑꯣꯏꯔꯝꯃꯦꯅꯦ ꯑꯥꯔꯀꯦ ꯈꯨꯠ ꯊꯥꯒꯦ ꯇꯧꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯄ꯭ꯂꯤꯖ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯕꯁꯦ ꯌꯥꯝ ꯂꯦꯝꯖꯗꯦꯕ ꯌꯥꯝꯕꯧ ꯅꯪ ꯁꯥꯎꯒꯅꯨ ꯐꯥꯊꯧ ꯅꯥꯎ ꯅꯪꯁꯨ ꯉꯛꯇꯕ ꯉꯝꯗꯦ ꯑꯩꯅ ꯄꯣꯛꯃꯤꯟꯅꯕꯅꯦꯅ ꯈꯜꯂꯨꯕꯅꯦ ꯑꯗꯨꯒ ꯑꯩꯒ ꯈꯪꯅꯔꯝꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯂꯩꯇ꯭ꯔꯕꯣ ꯍꯣꯏꯅꯦ ꯅꯨꯄꯥꯁꯤꯕꯨꯗꯤ ꯂꯩꯀꯣꯏꯅꯤ ꯃꯈꯜ ꯃꯈꯜ ꯄꯥꯝꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯄꯪꯕꯤꯁꯤꯗ ꯃꯥꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯃꯥꯗ ꯏꯅꯥꯎꯕꯤꯒ ꯀꯣꯏꯒꯦ ꯈꯟꯕ ꯁꯥꯔꯗꯅ ꯉꯛꯇꯕ ꯉꯝꯗꯦ ꯅꯨꯄꯥ ꯅꯈꯣꯏꯁꯦ ꯑꯥꯔꯀꯦ ꯈꯣꯜ ꯀꯜꯂꯞꯅ ꯑꯩꯅ ꯅꯣꯏ ꯅꯅꯥꯎꯄꯤꯁꯤ ꯅꯝꯗꯅ ꯀꯣꯏ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯅꯪꯅ ꯋꯥꯈꯜ ꯁꯥꯒꯠꯂꯕꯅꯤꯅ ꯈꯔꯒ ꯍꯦꯟꯅ ꯁꯥꯒꯠꯄ ꯅꯨꯡꯉꯥꯏꯅꯕ ꯍꯩꯃꯥ ꯍꯥꯏ ꯀꯩꯗꯧꯅꯔꯦ ꯅꯈꯣꯏ ꯂꯥꯎꯅꯔꯤꯗꯨꯗꯤ ꯏꯃꯥ ꯅꯆꯥꯈꯣꯟ ꯈꯔ ꯀꯟꯖꯈ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ ꯊꯣꯏꯕꯤꯁꯅꯥ ꯌꯦꯡꯅꯤꯡꯗꯕ ꯅꯨꯄꯤꯁꯤ ꯂꯩꯔꯗꯤ ꯌꯨꯝꯁꯤꯗ ꯑꯩ ꯁꯨꯛꯆꯪ ꯆꯪꯉꯣꯏ ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨ ꯏꯃꯥꯅ ꯂꯩꯔꯨꯕꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯁꯛꯁꯦ ꯎꯔꯒ ꯍꯨ ꯑꯣꯟꯈꯤꯕꯁꯨ ꯀꯅꯥꯅ ꯈꯪ ꯏꯃꯥ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ ꯀꯣꯛ ꯆꯥꯛꯄꯁꯦ ꯍꯜꯂꯝꯗ꯭ꯔꯤ ꯆꯦ ꯀꯩꯅꯣ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯌꯥꯝꯕꯣꯡ ꯉꯥꯏꯈꯨꯑꯣ ꯑꯁ ꯀꯥꯏꯗꯅꯣ ꯇꯥꯟꯅꯔꯨꯅꯣ ꯃꯀꯣꯛ ꯌꯥꯝ ꯆꯥꯛꯄꯅꯤ ꯅꯪꯅ ꯀꯔꯣꯝꯗꯩ ꯄꯥꯎ ꯐꯥꯎꯅꯕ ꯂꯦꯞꯇ꯭ꯔꯤꯅꯣ ꯍꯧꯔꯛꯄꯗꯒꯗꯤ ꯌꯥꯝ ꯃꯥꯟꯕꯅꯤ ꯀꯨꯏꯔꯛꯑꯗꯤꯅꯦ ꯃꯑꯣꯡ ꯇꯥꯗꯕ ꯃꯤꯗꯥꯅꯦ ꯑꯁꯤ ꯃꯦꯙꯥ ꯋꯥꯈꯜꯗꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤ ꯂꯩꯈꯣꯜ ꯇꯥꯗꯦꯗ ꯂꯥꯟꯕꯁꯦ ꯅꯨꯄꯤꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯑꯩꯒꯤ ꯊꯥꯖꯕ ꯂꯩꯔꯦ ꯉꯥꯎꯗꯕ ꯃꯤꯕꯨ ꯍꯦꯛꯇ ꯉꯥꯎꯋꯦ ꯍꯥꯏꯕꯤꯅꯤꯅꯦ ꯀꯔꯤ ꯙꯔꯃꯅꯣꯅꯦ ꯁꯤꯕꯣ ꯃꯁꯤ ꯅꯨꯡꯉꯥꯏꯅꯤ ꯅꯦꯅꯦ ꯆꯥꯅꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯁꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯅꯥꯎꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯒꯅꯨ ꯌꯨꯝꯗꯁꯨ ꯆꯪꯍꯜꯂꯨꯅꯨ ꯃꯀꯣꯛꯀ ꯆꯥꯛꯄ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯐꯔꯛ ꯇꯥꯖꯅꯤ ꯍꯥꯏ ꯃꯤꯕꯨ ꯃꯀꯣꯛ ꯆꯥꯛꯏ ꯆꯥꯛꯏꯗ ꯍꯥꯏꯔꯤꯗꯨꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯑꯩꯗꯤ ꯃꯥꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯅꯪ ꯂꯩꯔꯒꯗꯤ ꯆꯪꯉꯣꯏ ꯍꯥꯏꯕꯅꯤꯅ ꯅꯪ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯣꯏꯅ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯅ ꯀꯧꯕ ꯇꯥꯔꯦ ꯅꯦꯅꯦ ꯃꯥꯁꯦ ꯌꯥꯝ ꯐꯔꯝꯕꯅꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃ ꯂꯩꯕꯅꯤ ꯑꯩꯅꯁꯨ ꯌꯥꯝ ꯍꯣꯠꯅꯔꯝꯃꯤ ꯑꯗꯣ ꯁꯦꯝꯗꯣꯛꯄꯗ ꯌꯥꯈꯤꯗ꯭ꯔꯕꯅꯤ ꯃꯥ ꯀꯣꯏꯅꯔꯨꯕꯗꯩ ꯑꯩ ꯄꯨꯟꯁꯤꯁꯦ ꯃꯥꯡꯂꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯊꯣꯏꯕꯤꯁꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯑꯒ ꯆꯦ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯦꯙꯥꯅ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯑꯅꯤ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ ꯀꯣꯜ ꯇꯧꯁꯤꯜꯂꯒꯅꯦ ꯁꯥꯎꯗꯅꯕ ꯕꯣꯡꯇ ꯊꯦꯝꯃꯨꯈꯤꯒꯦ ꯃꯟꯖꯨ ꯉꯛꯅ ꯀꯩꯅꯣ ꯂꯣꯏ ꯏꯈꯪ ꯈꯪꯅꯕ꯭ꯔꯣ ꯆꯦ ꯄꯄꯥꯒꯤ ꯊꯋꯥꯏꯅꯤ ꯌꯥꯝꯕꯨꯡꯒ ꯌꯥꯝ ꯌꯥꯅꯩ ꯑꯩꯅꯁꯨ ꯃꯥꯕꯨ ꯈꯜꯂꯤ ꯈꯟꯕ ꯍꯥꯏꯗꯤ ꯐꯩ ꯈꯜꯂꯦ ꯍꯥꯏꯕ ꯑꯥꯔꯀꯦ ꯊꯣꯛꯈꯤꯕ ꯀꯨꯏꯗꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯍꯪꯆꯤꯠ ꯂꯥꯡꯉꯝꯃꯤ ꯃꯟꯖꯨ ꯂꯩꯍꯟꯅꯤꯡꯗꯕꯅ ꯂꯣꯏꯔꯕꯅꯤ ꯃꯃꯥ ꯃꯆꯥꯗꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯔꯨꯕ ꯌꯥꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯃꯦꯙꯥꯅ ꯅꯣꯏ ꯄꯄꯥꯁꯨ ꯂꯥꯛꯇꯦꯍꯦ ꯅꯨꯡꯇꯤꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗꯨꯗꯤ ꯑꯣꯏꯔꯕꯅꯤ ꯀꯔꯤ ꯑꯃꯨꯛ ꯇꯧ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ ꯀꯣꯜ ꯇꯧꯏ ꯄꯥꯏꯗꯦ ꯀꯩꯅꯣ ꯃꯃꯥ ꯊꯕꯛ ꯌꯥꯝꯃꯦꯅ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯗꯥ ꯗꯤꯂꯤꯞ ꯅꯠꯇ꯭ꯔꯣ ꯀꯣꯜ ꯇꯧꯔꯛꯑꯒ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩꯅ ꯍꯥꯏꯔꯛꯏꯗꯣ ꯊꯤꯀꯥꯗꯥꯔꯗ ꯌꯨꯝ ꯄꯥꯜꯂꯨ ꯅꯣꯏ ꯆꯥꯁꯤꯗꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯟꯖꯤꯅꯤꯌꯔꯗ ꯀꯣꯛ ꯄꯥꯜꯂꯨ ꯃꯤꯅ ꯃꯦꯗꯥꯝ ꯃꯦꯗꯥꯝ ꯍꯥꯏꯅꯗꯣꯏꯅꯤ ꯃꯟꯖꯨꯅ ꯅꯦꯅꯦ ꯌꯥꯝꯕꯪꯗꯣ ꯌꯥꯝ ꯁꯥꯎꯔꯝꯃꯅꯤꯀꯣ ꯃꯥꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯄꯜꯂꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯉꯁꯥꯏꯗ ꯆꯩꯈꯤꯗꯥꯏꯅꯦ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯎꯔꯒ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯦ ꯈꯪꯗꯦ ꯑꯃꯨꯛꯅ ꯅꯨꯡꯉꯥꯏꯇꯦ ꯋꯥꯈꯜ ꯂꯩꯇꯥꯗ꯭ꯔꯤꯁꯦ ꯅꯪ ꯑꯣꯏꯔꯝꯅꯤ ꯃꯤꯒꯤ ꯃꯄꯥꯜꯒꯤ ꯁꯛꯇꯝ ꯎꯔꯒ ꯊꯃꯣꯏꯒꯤ ꯑꯅꯤꯡꯕ ꯂꯥꯟꯅ ꯂꯧꯕꯤꯕ ꯍꯧꯅꯔꯤꯕ꯭ꯔꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯈꯔꯗꯤ ꯍꯦꯜꯂꯕꯅꯤ ꯆꯦꯅ ꯄꯥꯝꯗ꯭ꯔꯗꯤ ꯀꯣꯛ ꯇꯨꯃꯤꯟ ꯂꯩꯔꯣ ꯑꯗꯨ ꯅꯠꯇꯗꯅ ꯈꯠꯅꯕ ꯍꯧꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯩ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯗ ꯅꯪ ꯑꯇꯣꯞꯄꯗ ꯌꯨꯝ ꯄꯥꯟꯈꯤꯗꯧꯔꯦ ꯈꯪꯕꯗ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯃꯥꯅ ꯑꯩꯁꯨꯅꯤ ꯅꯈꯣꯏ ꯃꯥꯃꯣꯗ ꯂꯩꯔꯣꯏꯒꯦ ꯈꯤꯇꯪ ꯉꯥꯏ ꯅꯈꯣꯏ ꯃꯃꯥꯁꯦ ꯏꯅꯝꯃꯅꯤ ꯌꯥꯝꯅꯁꯨ ꯐꯩ ꯑꯗꯨꯁꯨ ꯅꯨꯄꯥ ꯁꯦꯝꯕꯗ ꯃꯥꯅ ꯑꯩꯕꯨ ꯑꯇꯣꯞꯄꯗ ꯊꯥꯖꯗꯣꯏ ꯇꯧꯕꯗ ꯑꯩꯅ ꯌꯥꯈꯤꯗꯕꯅꯤ ꯅꯣꯏ ꯏꯃꯨꯡꯁꯦ ꯄꯨꯔꯥ ꯃꯩꯅꯦ ꯑꯩꯒꯤ ꯋꯥꯗꯤ ꯅꯁꯥ ꯅꯁꯥꯕꯨ ꯌꯥꯅꯔꯕ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯗꯤ ꯅꯨꯄꯥ ꯑꯃꯒ ꯍꯥꯏꯅꯔꯦ ꯇꯥꯕꯗ ꯅꯈꯣꯏ ꯃꯥꯃꯣ ꯈꯨꯗꯛꯇ ꯀꯧꯔꯒ ꯆꯦꯜꯂꯤꯅꯤ ꯀꯅꯥꯗ ꯇꯥꯏ ꯂꯥꯗ ꯇꯥꯏ ꯂꯥ ꯍꯥꯏꯗꯣ ꯑꯇꯩ ꯅꯠꯇꯦ ꯅꯈꯣꯏ ꯃꯥꯃꯣꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯃꯇꯝ ꯍꯦꯜꯂꯤ ꯋꯥ ꯑꯝꯇ ꯐꯖꯅ ꯉꯥꯡꯅꯕ ꯌꯥꯗꯦ ꯌꯥꯝꯕꯪ ꯌꯥꯎꯅꯕꯤ ꯏꯁꯧ ꯂꯥꯡ ꯃꯥꯒꯤ ꯇꯧꯊꯣꯔꯛꯄ ꯃꯑꯣꯡꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯆꯦ ꯑꯗꯨꯒꯗꯤ ꯍꯥꯏꯅꯨꯗ ꯌꯥꯝ ꯐꯕꯅꯤ ꯐꯕꯕꯨꯗꯤ ꯐꯩꯌꯦ ꯌꯥꯅꯤꯡꯗꯕꯅ ꯍꯦꯜꯂꯤ ꯀꯜꯂꯛꯄ ꯈꯝꯕꯟꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯈꯔꯁꯨ ꯌꯥꯎꯒꯗꯧꯕꯅꯤꯅꯦ ꯅꯪꯅ ꯄꯥꯝꯖꯗꯕ ꯌꯥꯎꯔꯁꯨ ꯁꯦꯝꯗꯣꯛꯄꯤꯗꯧꯅꯤ ꯆꯩꯕꯒꯤ ꯃꯍꯨꯠꯇ
ꯆꯦꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯉꯥꯎꯔꯦ ꯍꯦꯛꯇ ꯍꯥꯏꯕꯤ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯅꯦ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯑꯩꯅ ꯊꯦꯝꯂꯨꯗ꯭ꯔꯁꯨ ꯐꯖꯅ ꯁꯤ ꯇꯧꯁꯤ ꯂꯣꯏꯅ ꯍꯥꯏꯕꯗ ꯌꯥꯔꯛꯏꯕꯅꯤ ꯀꯥꯏꯗꯒꯤ ꯆꯦꯗꯤ ꯂꯋꯥꯏꯗ ꯍꯦꯛꯇ ꯂꯥꯛꯊꯩ ꯃꯇꯥꯡꯅꯅꯤ ꯀꯅꯥꯅꯣꯅꯦ ꯒꯦꯠꯇ ꯃꯤ ꯑꯅꯤ ꯆꯪꯉꯛꯏꯁꯤꯕꯣ ꯃꯟꯖꯨ ꯆꯤꯡꯅꯅ ꯑꯦ ꯎꯈꯤꯕ ꯃꯥꯜꯂꯤꯗ ꯑꯅꯤꯃꯛ ꯀꯗꯥꯏꯗꯅꯣ ꯐꯣꯇꯣꯗꯔꯅꯦ ꯑꯩꯕꯣ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯌꯥꯒꯗ꯭ꯔꯥ ꯃꯌꯥꯝ ꯁꯨꯅꯕ ꯂꯩꯔꯝꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯩꯔꯥꯕꯕꯨ ꯄꯣꯛꯄ ꯄꯥꯕꯨꯡꯅꯤ ꯑꯩꯒꯤꯅ ꯏꯕꯨꯡ ꯑꯗꯨꯒ ꯑꯩ ꯏꯁꯥꯅ ꯃꯥꯒꯤ ꯅꯦꯅꯦ ꯁꯤꯅꯤ ꯌꯨꯝ ꯑꯁꯤ ꯗꯤꯂꯤꯞꯇ ꯍꯪꯂꯒ ꯂꯥꯛꯆꯕꯅꯤ ꯕꯦꯕꯥꯔꯗꯤ ꯊꯣꯛꯇ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯇꯦꯡ ꯈꯔ ꯅꯤꯖꯒꯦꯅ ꯂꯥꯛꯄꯅꯤ ꯌꯥꯅꯤꯌꯦ ꯅꯦꯅꯦꯁꯤ ꯄꯥꯕꯨꯡ ꯁꯣꯝꯗ ꯀꯥꯔꯒ ꯍꯦꯛꯇ ꯐꯝꯕꯤꯌꯣ ꯀꯩꯁꯨ ꯀꯣꯏꯔꯨꯅꯨꯀꯣ ꯏꯆꯥꯗꯤ ꯅꯣꯡꯃ ꯎꯈꯤꯕꯗꯒꯤ ꯎꯈꯤꯗ꯭ꯔꯦꯅꯦ ꯃꯃꯥꯒ ꯄꯨꯟꯅ ꯂꯩꯔꯝꯕ ꯐꯔꯦ ꯄꯥꯕꯨꯡ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯊꯣꯏꯕꯤꯁꯅ ꯋꯥꯈꯜꯗꯅ ꯑꯃꯨꯛ ꯎꯈꯤꯕꯗꯒꯤ ꯎꯗ꯭ꯔꯤ ꯍꯥꯏꯁꯦ ꯅꯣꯡꯃ ꯃꯈꯣꯏ ꯃꯅꯦ ꯁꯤꯒ ꯎꯅꯕꯗ ꯅꯥꯀꯟꯗ ꯒꯥꯔꯤꯗ ꯂꯩꯕꯗꯣ ꯑꯣꯏꯒꯗꯣꯏ ꯖꯥꯠꯂꯅꯦ ꯀꯅꯥꯅꯣ ꯃꯆꯥ ꯂꯣꯟꯕꯗꯤ ꯌꯥꯕꯅꯤꯀꯣ ꯃꯟꯖꯨ ꯍꯔꯥꯎꯅ ꯑꯩ ꯑꯣꯏꯅ ꯁꯦꯝꯖꯔꯛꯀꯦ ꯕꯤꯅꯣꯅ ꯏꯁꯦꯡ ꯍꯦꯛ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯁꯦ ꯀꯨꯞꯅ ꯈꯟꯅꯔꯒ ꯐꯒꯗꯕꯗꯨ ꯈꯜꯂꯒ ꯂꯥꯛꯄꯅꯤ ꯏꯌꯥ ꯈꯪꯕꯒ ꯅꯠꯇꯦ ꯂꯥꯛꯂꯤꯕꯁꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯅꯟꯗꯣ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯂꯩ ꯃꯟꯖꯨꯁꯨ ꯆꯥ ꯂꯣꯟꯕꯒꯤ ꯃꯍꯨꯠ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯋꯥꯔꯤꯗꯨ ꯇꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯆꯥꯗꯨ ꯃꯌꯥꯝꯅ ꯁꯔ ꯁꯥꯍꯦꯕ ꯍꯥꯏꯅ ꯀꯧꯔꯕꯁꯨ ꯃꯥꯁꯤ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯗꯕꯅꯤ ꯉꯛꯄ ꯐꯥꯎꯔꯝꯒꯅꯤ ꯑꯩꯒꯤ ꯋꯥꯍꯩꯁꯤꯗ ꯑꯗꯨꯕꯨ ꯑꯆꯨꯝꯕꯅꯤ ꯃꯍꯥꯛ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯨꯠ ꯗꯤꯁꯑꯣꯔꯗꯔ ꯅꯥꯗꯨꯅ ꯂꯥꯛꯂꯕ ꯃꯤꯁꯛ ꯍꯤꯗꯥꯛ ꯆꯥꯕꯅ ꯐꯔꯨꯔꯕꯅꯤ ꯃꯇꯝ ꯆꯥꯅ ꯑꯗꯨꯕꯨ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯂꯥꯏꯅꯥ ꯑꯁꯤ ꯑꯃꯨꯛ ꯍꯧꯔꯛꯄ ꯃꯥꯜꯂꯤ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯇꯧꯍꯟꯅꯤꯡꯕꯅ ꯑꯩꯅ ꯃꯥꯕꯨ ꯀꯣꯛꯀꯤ ꯗꯣꯛꯇꯔ ꯑꯃꯗ ꯀꯟꯁꯜ ꯇꯧꯅꯕ ꯍꯣꯠꯅꯕꯤꯈꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯅ ꯌꯦꯡꯉꯝꯕꯅꯤ ꯃꯥꯁꯦ ꯃꯥ ꯂꯩꯔꯤꯉꯩꯗꯗꯤ ꯀꯩꯁꯨ ꯇꯧꯈꯤꯗꯕꯅꯤ ꯃꯥꯅꯗꯤ ꯌꯥꯔꯤꯈꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯜꯂꯣꯅ ꯍꯥꯏꯔꯝꯕꯅꯤ ꯃꯥ ꯂꯩꯇꯕꯗ ꯏꯆꯥꯁꯤ ꯋꯥꯈꯜ ꯂꯩꯅꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯗꯧꯔꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯗꯤ ꯇꯧꯍꯧꯗ꯭ꯔꯦ ꯃꯟꯖꯨ ꯇꯞꯅ ꯁꯣꯜꯂꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯌꯥꯝꯕꯨꯡꯅ ꯃꯥꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯔꯝꯕ ꯑꯪꯀꯜ ꯑꯃ ꯂꯩꯈꯤꯗꯦ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯣꯏꯔꯅꯦ ꯃꯥꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯔꯝꯕ ꯑꯃ ꯂꯩꯇꯕꯗ ꯃꯥꯁꯨ ꯃꯤꯃꯥꯟꯅꯔꯛꯇꯦ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯏꯀꯥꯏꯕꯅ ꯐꯨ ꯆꯩꯗꯨꯅ ꯆꯥꯎꯔꯕ ꯃꯥꯕꯨ ꯂꯣꯏꯅꯔꯛꯈꯤ ꯐꯅ ꯐꯨꯔꯁꯨ ꯀꯣꯛꯀꯤ ꯗꯣꯛꯇꯔ ꯍꯥꯏꯅ ꯄꯟꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯕꯦꯅꯣꯁꯨ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒ ꯈꯪꯅꯔꯝꯕ ꯅꯨꯄꯤꯗꯨꯁꯨ ꯅꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯅꯤ ꯗꯤꯂꯤꯞꯅ ꯇꯝ ꯃꯥꯁꯨ ꯌꯥꯝ ꯉꯝꯃꯤ ꯃꯥꯅ ꯏꯌꯥꯗꯣ ꯄꯥꯝꯗ꯭ꯔꯃꯛꯁꯨ ꯁꯦꯝꯗꯣꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯀꯣꯛꯆꯥꯛꯄ ꯑꯉꯥꯎꯕ ꯍꯥꯏꯔꯒ ꯇꯠꯇꯅ ꯏꯀꯥꯏꯕ ꯄꯤꯕꯤꯈꯤ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯁꯥꯎꯒꯟꯕ ꯀꯞꯀꯟꯕ ꯐꯤꯡꯒꯟꯕ ꯇꯨꯃꯤꯟ ꯂꯩꯒꯟꯕ ꯃꯁꯤꯗꯒꯤ ꯈꯔ ꯍꯦꯟꯖꯤꯜꯂꯤ ꯑꯗꯨꯅꯁꯨ ꯄꯥꯝꯗꯕ ꯑꯣꯏꯔꯝꯒꯅꯤ ꯃꯄꯥ ꯑꯩꯅ ꯊꯥꯖꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯁꯥꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯐꯕ ꯑꯃ ꯈꯟꯈꯤꯕꯗ ꯑꯩꯒꯤ ꯃꯤꯃꯥꯟꯅꯗꯕ ꯏꯆꯥꯒ ꯂꯩꯔꯒ ꯍꯌꯦꯡꯋꯥꯏ ꯋꯥꯗꯧꯕꯩ ꯁꯔꯨꯛ ꯃꯆꯥꯒꯤꯗꯃꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯄ ꯈꯪꯍꯧꯗꯦ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯏꯕꯦꯝꯃꯒꯤ ꯏꯆꯥꯅ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯕ ꯗꯤꯂꯤꯞꯅ ꯇꯝꯖꯔꯦ ꯌꯥꯔꯒꯗꯤ ꯊꯦꯝꯅꯧꯗꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ ꯄꯥꯕꯨꯡ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯅꯆꯥ ꯅꯨꯡꯉꯥꯏꯖꯗꯦ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯔ ꯂꯣꯏꯔꯦ ꯑꯩ ꯏꯆꯥꯅ ꯄꯤꯌꯣ ꯍꯥꯏꯕ ꯄꯤꯖꯒꯦ ꯈꯣꯡ ꯄꯥꯏꯌꯣꯁꯨ ꯄꯥꯏꯖꯒꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯪꯅ ꯐꯅꯕ ꯈꯔ ꯍꯣꯠꯅꯕꯤꯌꯨ ꯑꯩꯅ ꯗꯣꯛꯇꯔ ꯇꯥꯟꯅꯗꯨꯅ ꯂꯩꯔꯕ ꯃꯥ ꯃꯁꯥ ꯈꯛꯇꯪ ꯉꯥꯏꯔꯕꯅꯤ ꯆꯠꯇꯣꯏꯁꯦ ꯕꯦꯃꯥ ꯅꯦꯅꯦꯁꯦ ꯅꯪꯒꯤ ꯈꯣꯡ ꯄꯥꯏꯔꯁꯨ ꯄꯥꯏꯖꯒꯦ ꯑꯩꯒꯤ ꯏꯌꯥꯒꯤ ꯄꯨꯟꯁꯤꯁꯦ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯅꯣꯡꯃꯇ ꯑꯩ ꯁꯤ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯈꯤꯗ꯭ꯔꯕꯅꯤ ꯃꯅꯤꯡꯁꯨ ꯊꯨꯡꯂꯛꯄ ꯅꯠꯇꯦ ꯃꯌꯥꯝꯗꯒꯤ ꯃꯥꯕꯨ ꯂꯣꯠꯅꯕꯗ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯁꯨꯅꯦ ꯃꯥꯁꯨ ꯄꯨꯟꯅ ꯋꯥꯃꯤꯟꯅꯔꯛꯂꯕꯅꯤ ꯃꯦꯙꯥꯅ ꯀꯩꯅꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯀꯔꯤꯒꯤ ꯀꯞꯇꯣꯏꯅꯣ ꯂꯥꯏꯅꯥꯗꯨꯅ ꯁꯤꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦꯗꯅ ꯃꯥ ꯌꯥꯝ ꯐꯕ ꯑꯉꯥꯡꯅꯤ ꯍꯥꯏꯕꯗ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯃꯆꯥ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯁ꯭ꯋꯔꯒ ꯀꯥꯏ ꯑꯃꯒꯤꯗꯅ ꯄꯇꯥꯜ ꯌꯧꯏ ꯍꯥꯏꯕꯗꯣ ꯆꯨꯝꯈ꯭ꯔꯦ ꯑꯩꯒꯤ ꯏꯌꯥꯒꯤ ꯍꯥꯛꯇꯛꯇ ꯅꯣꯡꯃ ꯀꯥꯡꯗꯈꯩ ꯌꯨꯝꯁꯨ ꯈꯠꯅꯕ ꯂꯦꯞꯄ ꯅꯠꯇꯦ ꯅꯤꯡꯉꯣꯜ ꯑꯩꯅ ꯏꯄꯥꯝꯗ ꯂꯥꯛꯇꯨꯅ ꯑꯍꯣꯕ ꯃꯦꯟꯅꯕ ꯍꯣꯠꯅꯔꯁꯨ ꯃꯗꯨꯅ ꯌꯥꯕ ꯅꯠꯇꯦꯗꯣ ꯏꯕꯦꯝꯃ ꯅꯪꯅ ꯃꯥꯕꯨ ꯗꯣꯛꯇꯔ ꯆꯠꯁꯦ ꯍꯥꯏꯔꯨꯕꯗ ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯃꯗꯨ ꯌꯥꯔꯣꯏꯗꯧꯕ ꯑꯣꯏꯔꯗꯤ
ꯑꯩ ꯃꯥꯕꯨ ꯑꯉꯥꯎꯕꯒꯤ ꯂꯥꯌꯦꯡꯐꯝꯗ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯊꯝꯂꯒꯦꯅ ꯂꯦꯞꯄꯦ꯫ ꯌꯦꯡꯒꯗꯧꯔꯤꯕ ꯗꯣꯛꯇꯔꯗꯨꯒꯤ ꯃꯃꯤꯡ ꯂꯩꯐꯝꯗꯣ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯍꯌꯦꯡ ꯍꯦꯛꯇ ꯄꯨꯔꯒ ꯆꯠꯆꯒꯦ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯑꯩꯒ ꯅꯦꯅꯦꯁꯤ ꯄꯥꯕꯨꯡꯒ ꯄꯥꯎ ꯐꯥꯎꯅꯩ ꯍꯥꯏꯕꯁꯤꯗ ꯃꯉꯣꯟꯗ ꯈꯪꯍꯟꯕꯤꯒꯅꯨ꯫ ꯑꯩꯅ ꯂꯣꯏꯅ ꯇꯌꯥꯔꯤ ꯇꯧꯔꯒ ꯊꯝꯂꯕꯅꯤ꯫ ꯃꯥ ꯃꯁꯥ ꯈꯛꯇꯪ ꯉꯥꯏꯔꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯉꯟꯇꯥꯅ ꯆꯠꯁꯦꯅ ꯈꯔ ꯍꯥꯏꯈ꯭ꯔꯣꯀꯣ꯫ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨꯅ ꯃꯟꯖꯨ ꯅꯤꯡꯉꯝꯗꯕ ꯐꯥꯎꯍꯜꯂꯤ꯫ ꯃꯥꯅ ꯑꯥꯔꯀꯦꯕꯨ ꯀꯌꯥꯝ ꯂꯥꯟꯅ ꯂꯧꯔꯨꯕ, ꯃꯥꯒꯤꯁꯨ ꯑꯅꯥꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯍꯜꯂꯝꯕ ꯑꯣꯏꯔꯝꯕ, ꯁꯦꯝꯗꯣꯛꯄꯤꯒꯦ ꯈꯜꯂꯕꯁꯨ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯜꯂꯝꯕꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯩꯈꯣꯏꯁꯨꯅꯦ ꯗꯤꯂꯤꯞꯇ ꯀꯟꯅ ꯍꯥꯏꯖꯔꯒ ꯃꯄꯥ ꯂꯩꯔꯝꯂꯣꯏꯗꯕ ꯇꯥꯟꯖꯥꯗ ꯂꯥꯛꯆꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ, ꯎꯄꯥꯏ ꯑꯃ ꯂꯩꯇꯕꯒꯤꯅꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯁꯤꯗꯒꯤꯗꯤ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯁꯤ꯫ ꯑꯗꯨꯛ ꯐꯕ ꯑꯉꯥꯡꯗꯨꯕꯨ ꯀꯔꯤꯒꯤ ꯃꯥꯡꯍꯟꯗꯣꯏꯅꯣ? ꯃꯥꯗꯤꯅꯦ ꯏꯕꯦꯝꯃꯒꯤ ꯖꯦꯔꯣꯛꯁ ꯄꯤꯔꯒ ꯍꯟꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯏꯁ, ꯊꯦꯡꯕꯨ ꯊꯦꯡꯅꯔꯝꯅꯤꯗ꯫ ꯍꯩꯃꯥ, ꯃꯟꯖꯨ, ꯕꯦꯝꯃꯥ, ꯅꯪꯕꯨ ꯆꯥ ꯂꯣꯏꯗ꯭ꯔꯤꯕꯣ? ꯅꯨꯃꯤꯗꯥꯡꯕꯨ ꯇꯥꯁꯤꯜꯂꯛꯑꯦꯅꯦ, ꯆꯥ ꯑꯃ ꯄꯤꯊꯛꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯅꯨꯡꯗ ꯆꯪꯈꯤꯕꯤꯗꯨꯅ ꯃꯟꯖꯨ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯣꯏꯔꯥ? ꯃꯟꯖꯨ ꯀꯞꯅ ꯀꯞꯅ, ꯄꯥꯕꯨꯡ, ꯑꯩꯅ ꯌꯥꯝꯕꯨꯡꯒꯤ ꯃꯔꯝꯗ ꯈꯪꯂꯨꯗꯕꯅ ꯃꯥꯕꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯕꯤꯈ꯭ꯔꯦ꯫ ꯅꯆꯥꯁꯦ ꯌꯥꯝ ꯐꯠꯇꯕꯤ, ꯂꯝꯀꯦꯠꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯩ ꯂꯥꯟꯖꯔꯦ꯫ ꯕꯤꯅꯣ ꯁꯥꯎꯅꯤꯡꯅ, ꯍꯧꯖꯤꯛꯇ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯋꯥꯔꯧꯗꯕ ꯉꯝꯗꯦ ꯏꯕꯦꯝꯃꯒꯤ ꯊꯃꯣꯏꯗꯣ꯫ ꯑꯣꯏꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯌꯥꯕꯨ ꯋꯥꯍꯜꯂꯤꯕꯅꯣ? ꯍꯩ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯕꯤꯅꯣ꯫ ꯑꯩꯈꯣꯏꯅ ꯏꯆꯥ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯒ ꯃꯤꯒꯤꯗ ꯇꯥꯏꯅꯕ ꯍꯧꯅꯗꯦ꯫ ꯏꯕꯦꯝꯃ, ꯅꯦꯅꯦꯁꯤꯅ ꯁꯥꯎꯅꯤꯡꯕꯒꯤ ꯍꯥꯏꯔꯁꯨ ꯅꯪ ꯋꯥꯔꯧꯅꯨꯀꯣ꯫ ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗꯕꯒꯤꯅꯤ꯫ ꯅꯅꯥꯎ ꯅꯨꯄꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯕꯗ ꯅꯪꯁꯨ ꯈꯔ ꯌꯥꯎꯕꯤꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯑꯄꯦꯟ ꯄꯦꯟꯗ ꯐꯣꯡꯗꯣꯛꯅꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯑꯥꯔꯀꯦꯗ ꯍꯌꯦꯡ ꯗꯣꯛꯇꯔ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯍꯩꯁꯤꯡꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯅꯦꯕ ꯌꯥꯝꯕꯨꯡ, ꯑꯩꯅ ꯈꯜꯂꯤꯅꯤ, ꯀꯣꯛꯀꯤ ꯅꯨꯡꯉꯥꯏꯇꯕꯕꯨ ꯁꯔꯨꯒꯤ ꯗꯣꯛꯇꯔꯗ ꯌꯦꯡꯗꯧ ꯅꯠꯇꯦ꯫ ꯑꯗꯣ ꯍꯌꯦꯡ ꯃꯃꯥꯗ ꯍꯥꯏꯅꯔꯤ, ꯌꯥꯝꯕꯨꯡ ꯁꯪꯉꯗꯤ ꯉꯟꯇꯥꯅ ꯆꯠꯁꯤꯀꯣ꯫ ꯃꯤꯅ ꯑꯃꯨꯛ ꯃꯀꯣꯛ ꯆꯥꯛꯄꯒꯤ ꯆꯠꯄꯅꯦ ꯍꯥꯏꯔꯗꯤ? ꯆꯥꯛꯁꯨ ꯆꯥꯛꯇꯅ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯏꯕ? ꯃꯋꯥ ꯂꯧꯗꯦ, ꯆꯥꯛꯄꯤꯗ꯭ꯔ ꯂꯣꯏꯔꯦ꯫ ꯅꯪꯅ ꯍꯥꯏꯕꯩꯅꯤꯀꯣ ꯑꯩꯅ ꯌꯥꯗꯣꯏꯁꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯊꯝꯅꯕ ꯇꯧꯔꯒꯦ꯫ ꯑꯩꯅ ꯉꯟꯇꯥꯅ ꯅꯪꯕꯨ ꯍꯧꯗꯣꯛꯄꯗ ꯇꯜꯂꯤ ꯀꯥꯏꯅ ꯃꯔꯩ ꯇꯧꯔꯛꯀꯅꯨꯀꯣ꯫ ꯍꯣꯏ ꯕꯥ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯑꯥꯔꯀꯦ ꯍꯥꯏꯅꯕ ꯇꯧꯗꯅ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯐꯣꯡꯗꯣꯛꯇꯕꯤ ꯂꯣꯠꯀꯦ ꯈꯜꯂꯤ꯫ ꯌꯥꯝꯕꯨꯡꯒꯤꯁꯨ ꯃꯤꯠꯇꯣ ꯌꯦꯡꯍꯟꯁꯦ, ꯏ ꯀꯌꯥꯝ ꯌꯥꯎꯏ ꯌꯥꯎꯗꯦꯗꯣ ꯈꯪꯅꯕ꯫ ꯂꯩꯁꯨ ꯇꯤꯡꯊꯣꯛꯆꯜꯂꯣ, ꯑꯩꯒꯤꯁꯤꯒ ꯀꯌꯥꯝ ꯈꯦꯠꯅꯩ ꯈꯦꯠꯅꯗꯦꯗꯣ ꯎꯅꯕ꯫ ꯑꯥꯔꯀꯦ ꯅꯣꯛꯂꯒ, ꯍꯣ, ꯅꯪꯅ ꯇꯧꯕ ꯇꯦꯁꯨꯅꯦ ꯂꯣꯏꯅ ꯑꯩꯁꯨ ꯇꯧꯔꯒꯦ꯫ ꯏꯕꯥꯅꯤ ꯃꯥꯟꯅꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯗꯣꯛꯇꯔꯗꯨꯅ, ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯅꯤꯒꯤ ꯖꯨꯔꯥꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯅꯩꯀꯣ꯫ ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯇꯥꯕ, ꯀꯜꯂꯛꯄꯗꯨꯝ ꯐꯥꯎꯔꯤ꯫ ꯑꯎꯕ ꯑꯩꯗꯤ ꯑꯁꯤꯒꯨꯝꯕ ꯄꯦꯁꯦꯟ ꯑꯃꯨꯛꯇꯕꯨ ꯊꯦꯡꯅꯗ꯭ꯔꯤ꯫ ꯃꯇꯥꯡ ꯃꯇꯝꯅꯅꯦ ꯗꯣꯛꯇꯔ, ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯗꯤ ꯌꯥꯝ ꯐꯩꯗ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ꯫ ꯀꯣꯛꯀꯤ ꯁꯔꯨꯛꯁꯦ ꯐꯖꯅ ꯈꯪꯅꯕ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯑꯃꯗꯤ ꯇꯧꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯩꯁꯨ ꯇꯧꯗꯣꯏꯅꯦ ꯃꯥꯅ ꯇꯧꯔꯗꯤ꯫ ꯌꯥꯝ ꯊꯨꯅ ꯐꯒꯠꯅꯤꯕꯣ꯫ ꯑꯗꯣ ꯍꯤꯗꯥꯛ ꯑꯝꯇ ꯏꯔꯣꯏꯗ꯭ꯔꯣ ꯗꯣꯛꯇꯔ? ꯏꯒꯦ꯫ ꯗꯣꯛꯇꯔ, ꯑꯩꯒꯤꯁꯨ ꯌꯥꯎꯅ ꯈꯔ ꯏꯕꯤꯌꯨ꯫ ꯃꯥꯅ ꯆꯥꯕꯗꯣ ꯑꯩꯁꯨ ꯆꯥꯒꯦꯕ, ꯑꯗꯨꯒ ꯆꯥꯕꯒꯤ ꯃꯇꯝꯗꯨꯒ꯫ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ꯫ ꯑꯗꯣ ꯆꯥꯔꯝꯗꯥꯏꯗ ꯑꯩ ꯀꯣꯜ ꯇꯧꯔꯛꯀꯦ꯫ ꯅꯇꯣꯝꯇ ꯆꯥꯕ ꯌꯥꯔꯣꯏ, ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯧꯅꯤ꯫ ꯃꯤꯅ ꯉꯥꯎꯒꯦꯁꯨ ꯍꯥꯏꯖꯁꯅꯨ, ꯀꯩꯁꯨꯝ ꯈꯟꯗꯦ꯫ ꯅꯪꯒꯤ ꯐꯕꯗꯨꯅꯦ ꯃꯔꯨ ꯑꯣꯏꯔꯗꯤ꯫ ꯆꯥꯔꯁꯨ ꯄꯨꯟꯅ ꯆꯥꯁꯤ, ꯉꯥꯎꯋꯦꯁꯨꯅꯦ ꯄꯨꯟꯅ ꯍꯥꯏꯍꯟꯁꯤ꯫